NIA na miyoi tara fagatkiba adugi manungda mar nupi amada chathakiba ref amasung mother case ka mari lainana Manipur police ki ASI amasu yaure maina luchingba UNLF ki team na Ministry of Home Affairs Secretary official singa unakhre taruk farba matung tamthina hatkiba gi justice chapchana fangalu haina peace protest rally chatkhre Imphal college ki principal ki yumda sakhangdaba singna bom pokai halamlei luhongbagi matam leplaba momocha police na wari sanasi kauraga NIA da sinakhiba yaningde haina wakat mifam chathakre Central Force ki mamang magtada Kuki militant singna tangkul Naga ahum fakibagi thawong akanba maongda condemn tawi Maruoiba pau sing kudak ta tabinabagidama Online Manipur YouTube channel asibu nungsibiduna subscribe tawbiramo please NIA na miyoi tara fagatkiba adugi manungda mar nupi amada chathakiba ref amasung mother case ka mari lainana Manipur police ki ASI amasu yaure NIA na ngarang Manipur police amasung CRPF ka loinana chathakiba operation da state asida thokiba tongan ba criminal gi oiba case singa Mari lainana fagatkiba miyoi tara adugi manungda jiribamda mar nupi ama ref tawruba matung mai thaduna hatkiba thodokta Chenabani haiba Manipur police ki ASI amasu yaure NIA gi source amagi matung ina Hairibana state asida thokiba kangluki irang manungda manga suba IRV dagi nongmai lut tawkiba jiribamda mar nupi ama hatkiba Ukrul ki Punjab National Bank lut tawkiba Kuki mari hatkiba Naran Senada CRPF ki personal singda attack chathakiba amasung CM ki convoy da attack tawkiba thodok singa mari lainana chatharakiba investigation da makoi tara adu fagatkibani faraba sing adugi manungda Arambai Tengol gi miyoi mari di haukiba chahi 2023 ki February taraga humdoida Imphal iski chinga real testpur da leiba manga suba IRV dagi yamlaba nongmai amasung nongmai marusing lut tawkibagi thodokta Chennai faraba Arambai Tengol gi miyoi sing adudi Imphal West ki singzamai Mayai Laikai dagi Horokcha Manaucha Kontra Bishnupur District ki Nambol Oina Mamang Laikai dagi Mutum Nauba Kontra Gataruk Imphal East ki Tangkham Awang Laikai dagi Kangabam Somananda Nifuga Matoi amasung Thaubal District ki Uchiwa Wangma dagi Ningthaujam Momocha Elias Mocha Kontra Gataret Kawi Manga Suba IRV dagi Nongmai Lut Tawkhiba Thodo asigi matangda case ase UAPA IPC amasung Arms Act ki tongan ba provision singi makhada Lamlai Police Station da register tawrakibani loinana hariba case asi Mamang chahi 2025 ki July anida Central Government ki direction matung ina NIA da case register tawkhibani agency asigi matung ina farba miyoi asim anga suba IRV dagi nongmai lut tawbagi thodok asida hakthengna na Chennai adubu faraba accusing asina NIA na chathariba investigation asida mapung phaba cooperation pide maduna maram oiraga faraba sing adu duty magistrate puthokpaga loinana makha taba wahang paung chathanabagi damak NIA na numitarani police custody remand lauthakre atopa case amadana NIA na ngarang fakiba miyoi sing adugi manungda Jiribam district ta mar nupi ama ref tawraba matung tamthina hatkibagi thodok aduda hakthengna nan Chennaba Manipur police ki ASI ama yauna miyoi ani yauri faraba Manipur police ki ASI adugi maming na Salam Depak kuntraga manga kawi Imphal West ki Iroisemba mamang laikai dagini thogdo sida Chennaba dagi atopa farba aduna ningthaujam boy kuntraga taret kawi Leimakhong Premnagar dagini miyoi ani ase haukiba chahi 2024 gi November taret ki numidangda Jiribam gi Jarolpok pida leiba Josangkim Mapuroiba Ngurthasang kauba ama ref tawraba matungda hingna mai tharaga hatkibagi thodokta Chennai thogdo asing 2024 gi November taraga mathoida Ministry of Home Affairs ki direction matungina case register tawdingai gi mamangda Jiribam Police Station da BNS Arms Act amasung UAPA gi tongan ba provision singi makada case register tawramki faraba ningthaujam Bobby asi wahang paun chathabada thogdo adugi matangda marik chumba wafam kaya phongdorakhibagal loinana thogdo asida ASI Salam Depak Chennai haina haidorakibani loinana case asiga mari lainana June taraga mapanda NIA na Salam Depak asi samon tawduna wahang paun chathabada case asida mahak Chennai haibada masana yajaki farba makoi anima duty magistrate puthoklaba matung makha taba investigation gi damak numit tareni remand lauthakre atopa NIA na farba miyoi mari aduna Punjab National Bank lut tawba Kuki mari farba matungda hatkiba 2024 gi April 18 Naran Senada CRPF ta attack tawkiba amasung 2024 gi June tara da Chief Minister gi convoy da attack tawkiba gi thodokta Chennaba singni hari luhongbagi matam leplaba Momocha police na wari sanasi kauraga NIA da sinakhiba yaningde haina wakat mifam chathakre luhongbagi matam lepna duna lairaba Imphal West ki Uchiwa Wangmadagi ningthaujam Momocha bu police na wari sanasi haina kauraga CRPF amasung NIA da sinakhiba yaningde haina ngasi Uchiwa achobada laiba kaithelda miyamna wakat mifam chathakre loinana Momocha athuba matamda thadoraktrabadi miyamga loinana akanba khongjang changsilagani haidi thogdo sigi matangda press na phangba phawgi matung inadi Uchiwa Wangmadagi ningthaujam Momocha kunga mapan apokpa Selungba ngarang mayang Imphal police ki team ama laktuna ayuk pung tara fawbagi manungda police station da laknaba imung manunggi miyoi singda paw piramki
पुलिसना खंगलखिबा दुगी मातुंग इना निंगथौजम मोमोचा महाके अपोक्पी ममा निंगथौजम यादो अमसुंग मयामबगा लोइनेना मोमोचागा पुना पुलिस स्टेशन दा चतुना वरी सानाखि अदुबु वरी सानारबा तुंगदा मोमोचा CRPF अमसुंग NIA गी कांगबुना फाजिनखिबनी निंगथौजम मोमोचा फाजिनखिबगी थवुंग अदु मियामना यानिंगदबा फोंगदोक्तुना ngasi उचिवा चौबदा लैबा कैथेलदा वकत खोंजंग चथखरे लोइनेना पेंदबगी खोलाव कयासु लावखरे खोंजंग असिदा सरुग याखिबा मोमोचागे अपोक्पी ममाना फोंगदोखिबदा मचानुपाबु पुलिसना कौरगा फाजिनखिबगी थवुंग असि यानिंगदे महाक पोथुबा मतमदा थादोरकदबनी हाइखि खोंजंग अदुदा सरुग याखिबा उचिवा पुनबा मैरा पाइबिगी सेक्रेटरी थोंगाम इबोयामना हाइखिबदा मोमोचाबु पुलिसना वरी सनासि हाइना कौरगा NIA दा सिनाखिबदु करी मरमगिनो महाकी मराल करीनो हाइबदु मियामदा खंगलु मोमोचा मराल लैतबा मियोइनी मोमोचा NIA ना फाखिबा यानिंगदे हाइखि मैना लुचिंगबा UNLF की टीम ना मिनिस्ट्री ऑफ होम अफेयर्स सेक्रेटरी ऑफिसर सिंगा उनाखरे पामैना लुचिंगबा UNLF की टीम ना ngarang न्यू दिल्ली दा मिनिस्ट्री ऑफ होम अफेयर्स की सेक्रेटरी एडवाइजर मिनिस्ट्री ऑफ होम अफेयर्स की सेक्रेटरी एडवाइजर नॉर्थ ईस्ट की अजित लाल ना लुचिंगबा ऑफिसर सिंगा उनादुना हौजिक चथरिबा नाकलानी की शांतिगी वारी सानाबासी हेना चेचल हनबगी मतंगदा खनखरे हाइडी पाउसिन हाई पामैना लुचिंगबा UNLF की टीम अदो वाइस चेयरमैन खुंदोंगबा लांचिंगबना लुचिंगबा लोइनेना सेक्रेटरी फॉर एक्सटर्नल एंड रीजनल अफेयर्स कुंद्राकपम सनाहल सेक्रेटरी ऑर्गेनाइजेशन खुराइजम इबुदो अमसुंग सेक्रेटरी फॉर ह्यूमन रिसोर्सेस डेवलपमेंट एंड पब्लिसिटी चराइरोंग मथोकचोमना सरुग याखि नाकलानी की मरकता पांगथोखिबा वरी सानाबादुदा नौना ओइरेक्लिबा फिबम अमसुंग नाकलानी की शांति की वारी सानाबासी हेना चेचल हनबगी मतंगदा तोंगान तोंगानबा वाफमसिंग पुथोक्तुना नैनाखि मिफम अदुदा मरुओइना गवर्नमेंट ऑफ इंडिया अमसुंग लालुलुब असिगी मरकता फॉर्मल ओइना पॉलिटिकल की वरी साबा होंगनबा ग्राउंड वर्क सेमनबा मिइंग थमकी हौजिक चथरिबा वरी सानबगी फिबम असि हेना अफबा खुदम ओइरबदी अथुबा मतमदा फॉर्मल ओइना वरी सानबगी थबक हौरबा याना लैरी पाउसिना मखा ताना हाई ngarang पांगथोखिबा मिफम अदुदा फयेंग अमसुंग नोंगसुमदा लैरिबा लालुलुब असिगी डिजिग्नेटेड कैंपसिंग असिगी मतंगदा लैरिबा इशूसिंग पुथोक्तुना खनकी नाकलानीगी मरकता यानाखिबा एडमिनिस्ट्रेटिव अमसुंग सेक्यूरिटी अरेंजमेंट की मतंगदा था असिगी लोइसिलकपदा कैंपसिंग असि होंगदोकपा लोइसिलबा याई हाइरी ngarang न्यू दिल्ली दा फमखिबा मिफम अदु नाकलानीगी मरकता शांति की वरी सानबगी माइपाकपा खुदम अमा ओइरी अदुमोइनमक हिरमसिगी मतंगदा गवर्नमेंट ऑफ इंडिया अमसुंग लालुलुब असिगी माइकैदिगी वरी सानबदुगी मतंगदा चपचाबा ऑफिशियल ओइबा वाफम अमता हौजिक फावबगी ओइना फोंगदोरकपा लैट्री तरुक फारबा मतुंग तमथिना हातखिबगी जस्टिस चपचाना फंगलु हाइना पीस प्रोटेस्ट रैली चटख्रे हौखिबा मे 13 दा कुकी मिलिटेंट सिंगना कांगपुपी डिस्ट्रिक्ट की लैलोन वाईफाईदगी कोनसाखुलगी नागा मिचम तरुक फाखरबा मतुंग तमथिना हातखिबा थौदो अदुदा चेनरीबा मरा लैबसिंगी मथक्ता चपचाबा एक्शन लखुतकदबनी मिहार असिगी जस्टिस फंगनगदबनी हाइना ngasi अनछमना सिंदुना इम्फालदा पीस प्रोटेस्ट रैली अमा पांगथोखरे रैली अदुगी मनुंगदा चीफ मिनिस्टर युमनाम खेमचान अमसुंग गवर्नर अजय कुमार बलाना फावरगा चटखिबा थवुंगबु यानिंगदबा फोंगदोक्तुना मियामना पेंदबगी खोलाव कया लौसिनख्रे डिमांडिंग जस्टिस फॉर द infamous Lion Wi-Fi massacre carried out by KNFP haiba banner makhada चटखिबा पीस प्रोटेस्ट अदु इम्फाल की तांकुल बैप्टिस्ट चर्च तगी हौरगा खुयाथुंग फाउदुना लाक्लबा मतुंग माउ मार्केट दा लमथुंगफम ओइखि रैली अदुदा तोंगान तोंगान बलुफ कयागी मियोय सिंग अमदी यामलबा मियामना सरुक याखि रैली अदुदा सरुक यारिबा सिंगना मिचम तरुक हातखिबगी थौदोक चेनबा सिंग चैराक पियु मिहार असिगी जस्टिस फंगलो प्रोटेक्ट लाइफ नो पॉलिटिक्स हाइना थाबा प्ले कार्ड कया पाइखि लोइनना स्लोगन कया सुलाउखि खोंजंग अदुगा मरी लैनना अनसमगी प्रेसिडेंट अंतेसांग मरिंगना हाइखिबदा ngasi चटखिबा मियामगी खोंचट असि नागा मिचम तरुक तमथिना हातखिबा अदुदा चेनरीबा सिंगी मदक्ता मतिक चाबा चैराक पियु अमसुंग जस्टिस फंगलु हाइबा डिमांड गा मरी लैननानी नागा मिचम तरुक अदु लैलोन वाईफाई दगी फाखरबा मतुंग तमथिबा मौंगदा हालगा सीना फंखिबनी मिहार असिगी मतंगदा लैंगा की माइकैदगी ngasi फावबा मियोय अमता फाबा तौदे मिहार असिदा चेनरीबा सिंग लैंगांगना कंखनबा होनरोइदबनी मरालगी मतुंग इना फारगा मतिक चाबा चैराक पिगदबनी मकोई तरुक फारगा हातखिबगी थौदो असिदा सुदा लैरिबा KNFP हकथेंगना चेनई UNC ना मिहार असिगी मायोक्ता यानिंगदबा फोंगदोक्तुना KNF की मथक्ता इन्वेस्टिगेशन चथबा यावना मरा लैबसिंग अदु लोगी मतुंग इना चैराक पिगदबनी हाइबा डिमांड अदुगी लाइनदा अनसमना ngasi khongjang asi changsinkhibani mihat asida KNFP gi kangbusing chenaramlabadi loop asi terrorist organization ama oina lauthokadabani Kuki militant singna India lenga ka chathariba su agreement asi lana season aduna miyam da mihan mipun gi thawong kaya chathare maram aduna government gi maikai dagi su agreement asi review tawba yauna mathau tarabadi asiguma hingsa gi thodok sing asi matung tarakpada amu hanna thoktanaba abrogate thawgadabani authority gi maikai dagi miyam na taliba demand sing asi athubada thabak to onthokna ba honagadabani haidi Imphal College के प्रिंसिपल की युमदा सखंगदबसिंगना बॉम्ब पोखाइहलमले
Ngarang ahing nungai matung pung 2 rom taba matamda Lamphel Police ki manung chanba sangai pro FCI lampak maningda laiba Imphal College ki principal Mairembam Chandragi yumda sakhangdaba singna bom langsenduna pokhai halamle adubu laibok fabadagi thawdo aduda kana amata so apandi nanghokhide bom pokhaibagi thawdo aduga mari lainana mafam aduda police laktuna yengsilamkhre bom adu kanana karigidamak ta pokhai halambano haibadu hojik fawbagi oina lufa matana claim tawrakpa laitri amaromda Imphal College ki principal Mairembam Chandragi yumda bom langsenduna pokhai halamba adubu yaningdaba fongdoktuna ngasi sangai pro apunba nupi lop sangai pro naharuk club amasung sangai pro young development committee na senduna SYDC community hall da wakat mifam chathakre wakat mifam aduga mari lainana sangai pro apunba nupi lop ki president sanasam Radeshyam na haikibada Sakangdaba sing nangarang ahing sangai pro FCI lampak maningda laiba Mairembam Chandragi yumgi sumangda bom langsenduna pokhai halambagi thawong adu yaningde laiba asina asuk wanaraba matam asida bom langsenduna ki akhang nanghanbagi thawdo asi matung tawbiganu mi kungna taba mafamda bom langsenbiganu kariguma bom pokhaiba aduda asopan misi mina thoklam labadi madugi daita kanana pugidawribano pendaba sauningba kaya lairaba suningthina wari sanaraga waroisin puraknaba hoda minasi khud hekta tharaga aki akhang nanghanbagi thawdo asi matungda amu hana tawbiganu haiki Central Force ki mamangmaktada Kuki militant singna tangkul naga ahum fakibagi thawong akanba maongda condemn tawi ngarang ukhuldagi Imphal tamna medical treatment ga mari lainana passenger gari da lakiba tangkul naga ahum Imphal ukhul lambi gi mongko chepuda Central Force ki mamangmaktada Kuki militant singna faduna pokibagi thawong akanba maongda condemn tawi thawong asina lambi asida chathok chasin tawriba micham singi punsida yamna khudong thiringai oiri haina khainui thot khona thadorakpa cherol amana hairi Cherol asina makha tana haribana angarang ayuk pung 9 makhairom tabada Central Security Force ki kangbu aduna passenger gari adu escort tawraga Imphal tamna lakhibani adubu mongko chepu mapada highway asida chathok chasin tawriba gari singdagi illegal taxing khombagi lairiba Kuki militant kunlom na security na escort tawraga lakhiba gari aduda tonglakiba naga micham ahum adu faraga pukhibani Kuki militant sing aduna tangkhul naga ahum aduda nakhoi tangkhulla haina hangbaga loinana medical treatment gi oirabasu lambi asi fawrga chatpa yaroi Imphal chatke hairabasu helicopter tongduna chatlu haina kihan khanganbagi thawong sing chathaba yauna tangkhul naga ahum adu faraga manak nakpa Kuki militant singi camp amada puraga chatki Kuki militant sing namicham ahum fakre haibagi paw adu phangbaga litan police ki osina luchingba team ama mafam aduda changsinduna tangkhul naga ahum adu yum amadagi rescue tawkhibani madugi damakta OC bu thagatpa phongdokli hairaduna Security miyamgi safety gi interest ta akiba yaudana amasung michang mikhai naidana mathau pangthokadabani lambi asida Kuki militant singna nam haduna Chenkhre amasung mi phabagi thawong kaya chathariba asida Central Security Force nam ing changduna akanba thabak sing lokotpiu loina lambi asida maning tamna chathok chasin tawba yanaba akanba thawrang sing lokotpiu kulai paiba group amatana lambi asi control tawba amasung mara leijadaba micham miyam singda kihan khanganbagi thawong sing asi chatharoidabani haidi laingangna Chennaba sing fadriba karigino Priscilla Khongchal aduga mari lainana Naga women gi president Priscilla Chimaina phongdokibada malemgi miyamna khangnaraba khwaidagi achoba crime ama oriba Naga taruk tamthina hatpagum hojik fawba India amadi Manipur lengangna langla langjil amata phangdana mihat aduda Chennaba amata faba ngamdriba karigino hojik fawba lo ama gi legal gi oiba thaba amata lokotpa ngamdana leiriba adu athobada achumba wile phanganbiu Naga taruk ki misigi asengba wile phangdri fawba lepa leitana khongjang changsin khigani haiki